Nang aibu thajaba natra adudi nang sem saro maiki bapi nanabagi damakta hairakpada robanasu macheda hairaklami handaksu nang nupa sina haibada illabanina lemnadi khaktararoi hairamlaga magi araiba power sungnaduna fight taunanaba sem sanaraklami masidagi makoi anina fight taunarakpa matamda Andy na yengba ngamdraduna robot ke makuttu pairaduna nangna tauning bada tauduna laglibasi henwan kre hairaduna makut adubu laktana langthokraba matungda Andy na mahakki makutta siriba khudop adudagi power sungduna nongthaktagi jingjao ama kauraduna robot ke mathakta nanthektuna thamkirame Tauriba matau aduda yamna thajadana makhoina khallubagi wangmada Andyna asumna taurakpasida pungak ngakna yengduna laikhirame Tauriba matau asida Rocky asi ngakladuna kari matauno haiduna yengduna lairingai matamda Andyna aidi haijakibani Rose pu matuna ma sokpa taragadi lemna khaktaroi haiduna masidagi mafam masida lairiba miyoising asinasu hairaklami Sianglen family gi robot asi top fighter su oiribani aduga karisu nattaba mamuli gi nupa amagi makhutta maithiraba haina raglami masidagi Rose nasu Andy da onsilaktuna aidi nangse ngasi phawba martial art haibasi Karisu khangudre hairakpada Andy na amo Rose ta hairaklami nang ai nungsibagi damaktadi sangsar sida lairiba mipung khudingmak mayok naba ngamgani hairakpada Rose ki mapana Andy da hairaklami nangna martial art ki kala asibu lotuna aikhoda khanghandiba kariginu haiduna-su hanglaklami masidagi madhauna-su hairaklami aikhoina nangbu munna khangdringaida lana khallure haiduna-su matamsida Rocky na madhaubu kauraduna idhausi phanasu ahal oire mi amabu yengbada apha phattasi idauna hena khangphamsu thokpani hairakpada Rose ki mapana Rocky da nangna haininglibasi karino hairaduna aikhoi pumnamakna uhauribani Andy na Rose ki damakta Robot pu karamna maithiba pikhige haibadu hairakpada mapunsigi su semdokpa yararoidaba thajabasu ngamnaroidaba mifatta Rocky na amuk hairaklami madhau amade Rose ki mapabungbu kauraduna matam kharagi mamangda Shanghai Tiger List ki top fighter ga khut thokna khibada Robot na maithiba piba matamduda Robot su khara sokhi hairiba asokpa aduda Andy na khudong chaba lauraduna khut thabadagi I oraklibani haiduna machin thiraduna haijil laglami natrabadi mahak kari oiramgani haibadu mayamnasu khangbiro ngarangta Rose ki wakal thadoknaba haiduna sel piba numit adudasu aige guard na mahakko yamna tamthina phukhibani numit aduda phawwa ai guard phawwa mayok naba ngamdaba nupa sina karamna Robot pu mahakna maithiba pigadoribano haina hairaklami masidagi madhauna amo Rocky na hairiba wa asi chungani haiduna su amuk tawraklami aduga mamana su numit aduda Andy na guard ching adubu maithiba piba ngamkhide aisu uhawi haiduna hairaklami masidagi mathong marang khangdaba party yawba lakpa miyoising asinasu hairaklami masigi nupasidi yamna pangdaba nupanine migi asokpada khut thaduna mahakna akanba sariba haidunasu hairaklami masidagi Andy na Rocky da kayam walige nangna aibu miyam mamangsida yonba loigadaba nangna khallibabu mayam singsi nangna haisin toksinaduna aibu yaningdanaba sillaba matungda nangi nakhong paiduna khurum laklani haina khalliba nangi nakoktu
nakhoi imung manung family su loina tawbra haina hairakpada Rocky adu sauraduna nangumba kasu laitaba amana aigi family gi mathakta wa ngang liba nangi nathakta aina kari tawrakpa ngambage haibadu yengo hairaduna mahakki araiba super power kaya sungduna Andy da khulai thanarabagi dabakta sem saduna nangi thawai adu kange hairabadi ready da lairo hairakpada Andy na yamna yengningde natak tauranu nangi kadardu hairakpada Rocky na ayhak asi kanano haiba khangdraba male aina chahi ahum subadagi martial art ki kala asi tauduna sahi tara nipan subada hidden power asi aina khudum sanduna haujikti ai mahaguru haibadu oirabani hairaduna mahakki power aduna table adugi mayai chabukta mahakki power aduna thudeklame tauriba mataw aduda mafam maduda lairiba miyoi sing adusu kiduna handoknarami masidagi mafam masida lairiba miyoi sing asisu miwa ngangnaba hauraklamni asuk powerful oiba sakti asidi miyoi bagi saru phawba tumna thudekpa ngamgani top fighter dadi Saruki dagi henba kanasu laite Andy di Saruki gi mamang dadi tumit kangumbani hainasu hainaraklami masidagi Rocky na tarabra mayamna hairiba sing asi nangdi aigi imangdadi karisu natte aduna haugjingbak aigi khong paiduna lale haijau aduga mapam asi thadoktuna yamna thuna chakko natrabadi hingna nungti numit khudingi ningam maoi haina hairakpada Andy na oina on khalaktuna nangi kudong chaba pibige haujingma aigi khong paiduna hai jahoro haiduna su hairaklam masidagi Rose na Andy bu kauraduna Rocky di top fighter da rank number 1 da lairibane aduna maga ukhanabasi afaba oiroi hairaklami aduga mapana su Andy da hairaklami haujiksu matam lairi nangna ngangki sakkiba asoiba aranba sing adu makhong paiduna hai jahau natrabadi Rocky na nangbu lemna khaktaroi hairakpada mamana su hairaklami kari jadubu taukrabno nangna isanupisi nangi haktakta pungmang mangba tare haiduna su hairaklami masidagi Andy na Rocky da amok nang yamnadi kalamba yai adubu aingodadi nangi sakti amadi power adu karisu kanaroi nangna khangdaduna pangang ngangjaridu aigi power amana attack amada nangdi karisu nate maithi gani hairakpada Rocky adu Andy gi wadu tabada yamna kanna noklami Andy nangna haibadu kariyaba haina kariyamnaraduna karigumba aina tauge hairabadi nahak asi foot ahumgi sangda lapna lairabasu aigi saktina nangama loisinbadi karisu natte nangdi aina tauriba asigumna kari tauba ngambage haina hanglakpada Andy na amu fit ahum haiba nangi fit ahum dadi tokro nangna lainingma mafamda lairabasu mafam adu tana nangbu maithiba piba ngamgani haina hairamlaga wakhal ama khalame swantangi rajyana pirakpa praja asi haujik phawba test tawdribani masi oina makok sida thadadana ko haina khanduna lairingaida madhauna Andy nangna ngangli sakliba singadu karino hairaduna nasana nasabu khudong tinanaba lambi semganu hainasu hairaklami masidagi mafam maduda laiba miyoi amanasu Andy gi mako asi ngaurabra karino amadi taure asuk powerful oiba Rocky da atamnana icham chamba karisu tauba ngamdaba miyoi asina bungnarisibu sirage haiduna tauribra haina raklami masidagi Rocky na Andy da phare adudi yengba taredana nahak kayam powerful oibage haibadu hairaduna ngamlabadi mafam madudagi leplaga aingonda attack tawru haiduna haikhirami aduga karigumba nahak aingonda attack tawrukpa matamda
ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯈꯨꯗꯛꯇ ꯑꯩꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯒꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯟꯕꯤꯕ ꯀꯟꯕꯤꯗꯕ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯟꯗꯤꯅꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯄꯨꯝꯅꯃꯛ ꯑꯩꯅꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯁꯅ ꯑꯦꯟꯗꯤꯕꯨ ꯃꯈꯨꯠ ꯄꯥꯏꯔꯗꯨꯅ ꯊꯦꯝꯂꯝꯃꯤ꯫ ꯈꯣꯡꯀꯥꯞ 10 ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁꯨ ꯍꯩꯇꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯔꯝꯅ ꯑꯦꯇꯦꯛ ꯇꯧꯒꯗꯧꯔꯤꯕꯅꯣ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯔꯣꯀꯤꯅ ꯅꯪꯉꯣꯟꯗ ꯃꯥꯏꯊꯤꯅꯕ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯌꯥꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯟꯗꯤꯅꯁꯨ ꯔꯣꯁꯇ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪ ꯑꯩꯕꯨ ꯊꯥꯖꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤꯗꯃꯛꯇ ꯊꯣꯏꯅ ꯋꯥꯔꯨꯅꯨ꯫ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯐꯅꯕ ꯇꯧꯒꯦ ꯍꯥꯏꯔꯛꯄꯗ ꯔꯣꯁꯀꯤ ꯃꯄꯥꯅ ꯑꯦꯟꯗꯤꯗ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯁꯛꯇꯤꯁꯨ ꯀꯔꯤꯁꯨ ꯌꯥꯎꯗꯕ ꯅꯪꯅ ꯔꯣꯀꯤꯒ ꯀꯔꯝꯅ ꯄꯥꯅꯒꯗꯧꯔꯤꯕꯅꯣ? ꯃꯗꯨ ꯄꯨꯝꯅꯃꯛ ꯇꯣꯛꯊꯣꯛꯂꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯏꯜꯂꯨ, ꯃꯁꯤꯅ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯔꯣꯀꯤꯒꯤ ꯃꯈꯣꯡ ꯄꯥꯏꯖꯗꯨꯅ ꯍꯥꯏꯖꯍꯧ ꯍꯥꯏꯔꯛꯄꯗ ꯑꯪꯀꯜ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯃꯗꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯍꯥꯏꯔꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯅꯈꯣꯏꯗ ꯇꯥꯛꯂꯒꯦ ꯑꯁꯦꯡꯕ ꯗꯤꯚ꯭ꯌ ꯁꯛꯇꯤ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯔꯗꯨꯅ ꯅꯣꯡꯊꯛꯀꯤ ꯕ꯭ꯔꯖ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯆꯤꯡꯁꯤꯟꯗꯨꯅ ꯄꯋꯥꯔ ꯁꯨꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯔꯣꯀꯤꯅ ꯑꯦꯟꯗꯤꯕꯨ ꯀꯔꯦꯝꯅꯔꯗꯨꯅ ꯇꯨꯝꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯕ꯭ꯔꯥ? ꯅꯪꯒꯤ ꯀꯗꯔꯁꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ, ꯅꯃꯤꯠꯇꯨꯗꯗꯤ ꯄꯥꯡꯊꯣꯛꯂꯛꯎꯗꯅ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗ ꯔꯣꯀꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯣꯛꯅꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯙꯧꯅꯁꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯕꯨ ꯏꯖꯠ ꯌꯣꯜꯂꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯣ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯙꯧꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯔꯣꯁꯅ ꯃꯙꯧꯕꯨ ꯈꯥꯝꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯀꯤꯅ ꯔꯣꯁꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯑꯔꯥꯟꯕꯁꯤꯗ ꯅꯪꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯨꯅ ꯌꯦꯡꯉꯨ ꯃꯌꯥꯝ, ꯑꯦꯟꯗꯤꯅ ꯇꯧꯔꯤꯕꯁꯤ ꯑꯣꯏꯗ ꯄꯥꯗꯕꯗ ꯃꯥꯜꯍꯟꯗꯨꯅ ꯂꯩꯔꯦ꯫ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯉꯁꯥꯏꯅ ꯇꯧꯔꯛꯄ ꯌꯥꯔꯦꯗꯅ, ꯑꯩꯁꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯁꯨ ꯇꯧꯔꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤ ꯃꯍꯥꯛꯀꯤꯁꯤ ꯃꯆꯤꯟ ꯊꯤꯕꯅꯤ, ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯑꯦꯟꯗꯤꯅ ꯃꯇꯝ ꯑꯁꯤꯗ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯑꯩꯒꯤ ꯏꯐꯝꯗ ꯁꯛꯇꯤ ꯂꯩꯇꯦ ꯍꯥꯏꯔꯤꯕꯗꯨ ꯍꯥꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯑꯦꯟꯗꯤꯒꯤ ꯁꯛꯇꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯛ ꯊꯛ ꯅꯤꯛꯅ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯗ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯎꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯀꯤꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯌꯥꯝꯅ ꯁꯥꯈꯤꯕ ꯃꯔꯝꯅ ꯅꯣꯡ ꯃꯪꯂꯛꯄꯗꯒꯤ ꯃꯝꯁꯤꯜꯂꯛꯄꯅꯤ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯦꯟꯗꯤꯅ ꯇꯧꯍꯟꯕ ꯅꯠꯇꯦ ꯍꯥꯏꯔꯛꯄꯗ ꯃꯇꯝꯁꯤꯗ ꯑꯦꯟꯗꯤꯅ ꯕ꯭ꯔꯖꯗ ꯌꯥꯊꯪ ꯄꯤꯗꯨꯅ ꯔꯣꯀꯤꯒꯤ ꯃꯐꯝꯗ ꯕ꯭ꯔꯖ ꯑꯁꯤ ꯇꯥꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕ꯭ꯔꯖ ꯑꯗꯨꯁꯨ ꯔꯣꯀꯤꯒꯤ ꯃꯊꯛꯇ ꯇꯥꯁꯤꯟꯕꯗꯒꯤ ꯔꯣꯀꯤ ꯑꯗꯨ ꯆꯩꯊꯦꯡ ꯐꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯀꯤꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯅꯪꯅ ꯃꯁꯤ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯇꯧꯔꯛꯂꯤꯕ ꯄꯋꯥꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯁꯤꯗꯤ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯅꯠꯇꯦ, ꯖꯥꯗꯨꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯁꯅ ꯑꯦꯟꯗꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯃꯁꯤꯕꯨ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯑꯦꯟꯗꯤꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯉꯣꯟꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ, ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯛꯄꯗ ꯔꯣꯁꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯦꯟꯗꯤꯕꯨ ꯊꯥꯒꯠꯂꯗꯨꯅ ꯅꯪꯗꯤ ꯑꯩꯒꯤ ꯍꯦꯔꯣꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯙꯧꯅꯁꯨ ꯑꯦꯟꯗꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯅꯠꯇꯕ ꯐꯠꯇꯕ ꯀꯌా ꯈꯜꯂꯨꯔꯦ, ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯗꯨꯅ ꯅꯍꯥꯛꯅ ꯉꯁꯤ ꯇꯧꯔꯤꯕ
ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯑꯁꯤ ꯀꯔꯝꯕ ꯃꯥꯔꯁꯦꯜ ꯑꯥꯔꯠꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯔꯣꯁꯀꯤ ꯃꯄꯥꯅꯁꯨ ꯅꯪꯒꯤ ꯁꯛꯇꯤ ꯑꯁꯤꯗꯤ ꯁꯪꯁꯥꯔ ꯑꯁꯤꯕꯨꯁꯨ ꯇꯨꯝꯍꯟꯕ ꯉꯝꯕ ꯁꯛꯇꯤꯅꯤ ꯍꯥꯏꯔꯗꯨꯅ ꯅꯪꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯁꯪꯁꯥꯔꯁꯤꯗ ꯍꯥꯏꯔꯗꯨꯅ ꯅꯪꯒꯤ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯥꯔꯁꯦꯜ ꯑꯥꯔꯠꯅꯣ ꯑꯁꯨꯛ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯑꯁꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯒꯦ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯟꯗꯤꯅ ꯃꯁꯤ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯅꯠꯇꯦ ꯀꯩꯅꯣꯅꯤ ꯍꯥꯏꯒꯦ ꯇꯧꯕꯗ ꯍꯟꯇꯔ ꯐꯦꯃꯤꯂꯤꯒꯤ ꯔꯣꯀꯤꯒꯤ ꯃꯄꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯇꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯀꯤꯁꯨ ꯂꯩꯃꯥꯏ ꯊꯛꯇꯒꯤ ꯐꯤꯕꯝ ꯁꯣꯛꯅ ꯍꯧꯒꯠꯂꯛꯇꯨꯅ ꯄꯥꯕꯨꯡ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯏꯅꯔꯛꯂꯝꯃꯤ ꯔꯣꯀꯤꯒꯤ ꯃꯄꯥ ꯍꯦꯅꯔꯤ ꯍꯟꯇꯔ ꯑꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯁꯛꯇꯤ ꯆꯦꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯒ ꯃꯥꯌꯣꯛꯅꯕ ꯑꯃꯗꯤ ꯄꯥꯅꯕ ꯉꯝꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯛꯄꯗ ꯔꯣꯁꯀꯤ ꯃꯄꯥꯅ ꯃꯤꯁꯇꯔ ꯍꯦꯅꯔꯤ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯤ ꯊꯕꯛꯀꯤ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯔꯣꯀꯤꯒꯤ ꯃꯄꯥ ꯍꯦꯅꯔꯤꯅ ꯂꯥꯛꯇꯕ ꯌꯥꯗꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯅꯈꯣꯏꯒꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯥꯎꯕ ꯆꯠꯈ꯭ꯔꯒ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯃꯁꯤꯗ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯊꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯔꯣꯁꯀꯤ ꯃꯄꯥꯅ ꯋꯥꯈꯜꯗꯨ ꯑꯣꯟꯅꯔꯦ ꯍꯥꯏꯔꯗꯨꯅ ꯑꯉꯥꯡ ꯃꯁꯦꯟ ꯁꯥꯎꯅꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯥꯏꯠ ꯑꯗꯨꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄꯗꯤ ꯑꯦꯟꯗꯤꯅ ꯒꯨꯞꯇ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯔꯒ ꯅꯣꯡꯊꯛꯇꯒꯤ ꯕ꯭ꯔꯖ ꯀꯧꯗꯨꯅ ꯍꯥꯏꯔꯤꯕ ꯕ꯭ꯔꯖ ꯑꯗꯨꯅ ꯔꯣꯀꯤꯕꯨ ꯑꯦꯟꯗꯤꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯡꯌꯦꯡꯅꯔꯛꯄꯗ ꯆꯞ ꯃꯥꯟꯅꯅ ꯊꯦꯡꯅꯗꯨꯅ ꯂꯩꯕꯗꯨꯗ ꯑꯩꯁꯨ ꯀꯔꯤꯃꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯔꯣꯀꯤꯒꯤ ꯃꯄꯥꯅ ꯀꯔꯤꯑꯕ ꯅꯣꯡꯊꯛꯇꯒꯤ ꯕ꯭ꯔꯖꯕꯨ ꯀꯔꯝꯅ ꯀꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯗꯨꯅ ꯅꯈꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯃꯤꯑꯣꯏ ꯑꯃꯅꯕꯨ ꯍꯦꯛꯇ ꯕ꯭ꯔꯖꯕꯨ ꯀꯔꯝꯅ ꯀꯧꯒꯗꯧꯔꯤꯕꯅꯣ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯏꯆꯥꯅꯨꯄꯥꯕꯨ ꯃꯥꯏꯊꯤꯅꯕ ꯍꯥꯏꯗꯨꯅ ꯖꯥꯗꯨ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯁꯀꯤ ꯃꯄꯥꯅ ꯃꯗꯨ ꯖꯥꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯎꯍꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯒꯥꯔꯗ ꯑꯃꯅ ꯆꯪꯂꯛꯇꯨꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯍꯥꯏꯔꯗꯨꯅ ꯍꯩꯁꯇꯤꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯋꯥꯌꯔꯁꯤꯡꯗ ꯑꯁꯣꯏꯕ ꯑꯃ ꯂꯩꯕꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯁꯨ ꯀꯔꯦꯟ ꯂꯤꯛ ꯑꯣꯏꯔꯛꯄꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯔꯨꯀꯤꯒꯤ ꯃꯐꯝꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟꯅ ꯁꯣꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗꯒꯤ ꯔꯣꯀꯤꯅ ꯑꯦꯟꯗꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯣ ꯉꯁꯥꯏ ꯃꯈꯩꯗꯤ ꯑꯩꯗꯤ ꯅꯪꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯋꯥꯌꯔ ꯂꯤꯛ ꯑꯣꯏꯔꯛꯄꯗꯒꯤ ꯄꯨꯝꯅꯃꯛꯁꯤ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯂꯕ ꯍꯥꯏꯔꯗꯨꯅ ꯅꯪꯒꯨꯝꯕ ꯀꯩꯁꯨ ꯅꯠꯇꯕ ꯃꯤꯑꯣꯏ ꯑꯃꯅꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯅꯪꯅ ꯑꯗꯨꯛ ꯅꯆꯤꯟ ꯊꯤꯗꯨꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯁꯤꯅꯅꯕ ꯂꯝꯕꯤ ꯁꯦꯝꯂꯕꯅꯤ ꯍꯥꯏꯔꯛꯄꯗ ꯃꯁꯤꯗꯒꯤ ꯔꯣꯁꯀꯤ ꯃꯄꯥꯅꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯂꯤꯛꯇꯒꯤ ꯑꯣꯏꯔꯝꯒꯗ꯭ꯔꯅꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯙꯧꯅ ꯑꯃꯨꯛ ꯐꯔꯦ ꯄꯨꯝꯅꯃꯛ ꯁꯥꯎꯅꯔꯅꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯂꯤꯀꯦꯖꯇꯒꯤ ꯊꯣꯛꯈꯤꯕ ꯑꯣꯏꯔꯕꯅꯤꯅ ꯑꯦꯟꯗꯤꯒꯤꯁꯨ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯅꯨꯡꯉꯥꯏꯅꯗꯕ ꯇꯧꯅꯔꯅꯨ ꯌꯥꯁꯤꯟꯅꯔꯣ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯀꯤꯒꯤ ꯃꯄꯥꯅ ꯀꯌꯥꯗ ꯀꯗꯔ ꯍꯩꯈ꯭ꯔꯕꯅꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗ ꯑꯁꯣꯟꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯅꯨꯄꯥ ꯑꯁꯤꯅ ꯏꯆꯥꯅꯨꯄꯥꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯍꯥꯏꯔꯛꯄꯗ ꯃꯙꯧꯅ ꯑꯦꯟꯗꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯦꯟꯗꯤꯕꯨ ꯀꯧꯔꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕꯔꯥ ꯑꯔꯥꯟꯕꯔꯥ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯟꯗꯤꯅ ꯔꯣꯀꯤꯒꯤ ꯃꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯪꯀꯜꯒꯤ ꯋꯥꯈꯜꯗ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕꯒꯦ ꯔꯣꯀꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕꯒꯤꯗꯃꯛꯇ
ꯑꯩꯅ ꯑꯔꯥꯟꯕ ꯆꯥꯜ ꯇꯧꯒꯗꯕꯁꯨ ꯅꯠꯇꯦ ꯃꯥꯗꯤ ꯑꯩꯒꯤ ꯈꯨꯀꯥꯞꯄꯤ ꯑꯃ ꯀꯥꯞꯄꯗ ꯂꯣꯏꯒꯗꯕ ꯃꯤꯅꯤ ꯑꯗꯨꯒ ꯑꯪꯀꯜꯅ ꯇꯣꯞ ꯃꯥꯁꯇꯔ ꯑꯃ ꯑꯣꯏꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯣꯠꯃꯟꯗ꯭ꯔꯣ ꯍꯥꯏꯔꯛꯄꯗ ꯔꯣꯀꯤꯒꯤ ꯃꯄꯥꯅ ꯑꯦꯟꯗꯤꯗ ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯖꯠ ꯌꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯇꯨꯝꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠꯂꯥꯏ ꯊꯥꯒꯦ ꯇꯧꯔꯛꯄꯗ ꯔꯣꯁꯀꯤ ꯃꯄꯥꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯂꯛꯂꯝꯃꯤ ꯍꯦꯅꯔꯤꯅꯁꯨ ꯔꯣꯁꯀꯤ ꯃꯄꯥꯗ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯈꯥꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯁꯀꯤ ꯃꯄꯥꯅꯁꯨ ꯃꯥꯅꯤ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯈꯥꯝꯂꯤꯕꯅꯤ ꯃꯔꯝꯗꯤ ꯉꯁꯤꯁꯤ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯕꯥꯔꯊꯗꯦ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯕꯥꯔꯊꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯍꯦꯅꯔꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯈꯨꯠ ꯊꯥꯔꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯔꯅꯤꯡ ꯇꯧꯔꯤꯕꯁꯤꯅꯤ ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯃꯥꯡ ꯇꯥꯛꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯄꯥꯈꯠꯅꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯔꯣꯕꯥꯔꯠꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗ ꯌꯥꯁꯤꯟꯅꯔꯁꯤ ꯑꯦꯟꯗꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯑꯔꯥꯟꯕꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯗ ꯁꯤꯟꯅꯈꯤꯕꯅ ꯐꯩ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯒꯅꯤ ꯍꯥꯏꯔꯛꯄꯗ ꯔꯣꯁꯅ ꯂꯥꯎꯔꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯔꯗꯨꯅ ꯄꯨꯝꯅꯃꯛꯁꯤ ꯔꯣꯀꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯑꯦꯟꯗꯤꯗ ꯈꯨꯠ ꯊꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯑꯦꯟꯗꯤꯅꯁꯨ ꯈꯨꯠ ꯊꯥꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯑꯦꯟꯗꯤꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ ꯋꯥꯔꯛꯀꯦ ꯍꯥꯏꯔꯒꯗꯤ ꯅꯆꯥꯅꯨꯄꯥꯗꯨ ꯍꯥꯟꯅ ꯋꯥꯔꯛꯎ ꯍꯥꯏꯔꯛꯄꯗ ꯃꯃꯥꯅ ꯔꯣꯁꯄꯨ ꯀꯧꯔꯗꯨꯅ ꯈꯥꯝꯂꯛꯂꯝꯃꯤ ꯃꯇꯝꯁꯤꯗ ꯑꯦꯟꯗꯤꯅ ꯔꯣꯁꯀꯤ ꯃꯇꯥꯡꯗ ꯈꯟꯖꯔꯝꯃꯤ ꯑꯩꯒꯤꯗꯃꯛꯇ ꯒ꯭ꯔꯥꯟ ꯃꯥꯁꯇꯔ ꯍꯦꯅꯔꯤꯒ ꯐꯥꯎꯕ ꯃꯨꯛꯅꯗꯨꯅ ꯑꯩꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯃꯥꯁꯇꯔ ꯍꯦꯅꯔꯤꯅ ꯅꯈꯣꯏ ꯉꯥꯡꯕ ꯌꯥꯕ ꯌꯥꯝꯅ ꯉꯥꯡꯂꯦ ꯑꯩꯒꯤ ꯑꯣꯏꯕ ꯋꯥ ꯑꯃꯨꯛ ꯇꯥꯎ ꯍꯥꯏꯔꯗꯨꯅ ꯅꯈꯣꯏꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯊꯥꯒꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯟꯗꯤꯕꯨ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯛꯇꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗු ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯔꯣꯁꯀꯤ ꯃꯄꯥꯗ ꯃꯈꯣꯏꯒꯤ ꯒꯥꯔꯗ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯟꯇꯔ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯗꯁꯤꯡꯕꯨ ꯍꯨ ꯆꯩꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯀꯌꯥꯁꯨ ꯍꯟꯇꯔ ꯐꯦꯃꯤꯂꯤꯒꯤ ꯃꯄꯥ ꯃꯆꯥ ꯂꯥꯛꯇꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯈꯤꯔꯝꯃꯤ ꯒꯥꯔꯗ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯑꯦꯟꯗꯤ ꯑꯗꯨ ꯈꯨꯗꯛꯇ ꯃꯈꯣꯏꯗ ꯁꯤꯟꯅꯗꯕ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯊꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯊꯝꯂꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯅ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤ ꯑꯩꯈꯣꯏꯁꯨ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯐꯦꯃꯤꯂꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ ꯃꯥꯜꯂꯦ ꯃꯈꯣꯏꯅ ꯈꯜꯂꯤꯕꯕꯨ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕꯁꯤꯡ ꯑꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯤꯔꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯔꯣꯁꯅ ꯑꯦꯟꯗꯤꯕꯨ ꯀꯧꯔꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯐꯦꯃꯤꯂꯤꯅꯤ ꯑꯗꯨꯅ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯒꯅꯤ ꯃꯈꯣꯏꯒꯤ ꯁꯛꯇꯤꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯒꯤ ꯄꯥꯋꯔ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨꯁꯨ ꯀꯟꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯑꯦꯟꯗꯤꯅ ꯐꯤꯕꯝ ꯑꯁꯤꯗ ꯑꯩ ꯅꯪꯕु ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯔꯛꯄꯗ ꯔꯣꯕꯥꯔꯠꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯊꯣꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯏꯆꯦꯅ ꯍꯥꯏꯔꯤꯁꯤꯕꯨ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯐꯥꯒꯤꯔ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯁꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯐꯔꯦ ꯃꯥꯗꯤ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁꯨ ꯍꯩꯕ ꯅꯠꯇꯦ ꯃꯁꯤꯗ ꯃꯥꯅ ꯌꯥꯎꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕꯇ ꯅꯠꯇꯅ ꯁꯤꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯔꯣꯕꯥꯔꯠꯅ
ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯥꯅ ꯐꯠꯇꯕ ꯇꯧꯔꯝꯂꯒ ꯑꯩꯈꯣꯏꯗ ꯇꯥꯏꯅꯕꯁꯤꯔꯥ? ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯍꯟꯇꯔ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯥꯡꯊꯣꯛꯇꯕꯤꯗ ꯍꯦꯟꯅ ꯊꯦꯡꯊꯍꯜꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯀꯅꯥꯅꯁꯨ ꯀꯟꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯄꯗ ꯃꯙꯧꯅ ꯔꯣꯕꯥꯔꯠꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯖꯀꯤ ꯃꯄꯥꯅ ꯃꯄꯥꯕꯨ ꯀꯧꯖꯔꯗꯨꯅ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯒꯅꯤ ꯍꯥꯏꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯦꯟꯗꯤ ꯑꯁꯤ ꯃꯈꯣꯏꯗ ꯁꯤꯟꯅꯕ ꯇꯥꯔꯒꯗꯤ ꯁꯥꯎꯅꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯍꯟꯇꯔ ꯐꯦꯃꯤꯂꯤꯒ ꯑꯩꯈꯣꯏꯒ ꯍꯦꯟꯅ ꯃꯔꯤ ꯅꯛꯁꯤꯟꯅꯒꯅꯤ ꯍꯥꯏꯔꯨꯕꯗ ꯃꯄꯥꯕꯨꯡꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯦꯟꯗꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯄꯅꯤ ꯍꯥꯏꯕꯕꯨꯗꯤ ꯑꯩ ꯈꯪꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯗꯒꯤ ꯇꯣꯟꯅ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯇꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯙꯧꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯖꯀꯤ ꯃꯃꯥꯅꯁꯨ ꯃꯀꯨꯕꯣꯛꯇ ꯏꯀꯨꯕꯣꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯁꯦꯡꯅ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ, ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯀꯔꯤꯒꯤ ꯅꯣꯟꯖꯒꯗꯧꯔꯤꯕꯅꯣ? ꯃꯈꯣꯏꯅꯗꯤ ꯉꯝꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯗ ꯑꯦꯟꯗꯤꯅ ꯃꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯊꯦꯝꯒꯦ ꯇꯧꯕꯗ ꯃꯇꯝꯁꯤꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯁ꯭ꯋꯥꯟ ꯇ꯭ꯋꯥꯟꯒꯤ ꯃꯍꯥꯔꯥꯅꯤꯅ ꯑꯩꯈꯣꯏꯒꯤ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯗ꯭ꯔꯥ? ꯇꯧꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯀꯟꯕꯤꯕ ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯣꯖꯅ ꯑꯦꯟꯗꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯦꯟꯗꯤ ꯅꯪ ꯀꯔꯤꯃꯠꯇ ꯋꯥꯔꯨꯔꯅꯨ, ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯍꯟꯇꯔ ꯐꯦꯃꯤꯂꯤꯒ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯔꯛꯄꯗ ꯑꯦꯟꯗꯤꯁꯨ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯍꯥꯟꯅ ꯆꯠꯂꯝꯃꯣ, ꯑꯩ ꯀꯣꯟꯅ ꯇꯞꯅ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯄꯗ ꯔꯣꯕꯥꯔꯠꯅ ꯑꯦꯟꯗꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯄꯨꯝꯅꯃꯛꯁꯤ ꯊꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯤꯕꯗꯒꯤ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯇꯥꯍꯜꯂꯝꯂꯒ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯟꯗꯤꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯟꯕꯗ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯖꯅ ꯑꯦꯟꯗꯤꯗ ꯀꯥꯔꯗ ꯑꯃ ꯄꯤꯔꯛꯇꯨꯅ ꯀꯥꯔꯗ ꯑꯁꯤ ꯄꯨꯗꯨꯅ ꯁꯤꯇꯤ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯈꯔ ꯂꯥꯞꯄ ꯂꯝ ꯑꯃꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯟꯗꯤꯅ ꯑꯩ ꯁꯤꯇꯤ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯁꯨꯡꯆꯠ ꯆꯠꯂꯣꯏ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯔ ꯄꯤꯌꯨ, ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯣꯕꯥꯔꯠꯅꯁꯨ ꯐꯅ ꯀꯟꯅ ꯈꯥꯝꯈꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯃꯈꯥ ꯇꯥꯕꯗꯤ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ, ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯁꯨ ꯊꯧꯅꯥ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯗ꯭ꯔꯃꯥ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥꯗ ꯑꯁꯣꯏꯕ, ꯑꯍꯦꯟꯕ, ꯑꯋꯥꯠꯄ ꯌꯥꯎꯔꯒꯁꯨ ꯑꯄꯪꯕꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫